कैंसर हाइबसी मियामना किनबा लाइना मखल अमनी कैंसर मखलसु यामी ngalingaida khangdok horogadi laina layengduna kalhobungami thengna khanglakpa matamdadi thak henjin khibana layengbasu wai phabasu wai selsu yamna changi maramasna World Health Organization na miyamda cancer gi maramda hena khangminaduna nganna khangdokna ba amadi mamal yamlaba punsi kalhungnabagi damak pangthokpa numit amani masida cancer na haliba hidak managi pothoksing chadana ba thakdana ba yulisang na thakdana ba hakchangda pharoidaba chinjak chadana sengdaba nungsita sor hondanaba sajel sang naina tawnaba wafam singchu khanghanaba hotnari malemgi cancer numit asi lising anigir February marida Paris ta pangthokkiba malemgi mifamda lokthokkhibadagi sahi khudingi numisida tongan ba them thamlaga pangthoknari cancer asi mi yamna sibagi maram ama oibana khanadaba yadre khangminadaba yade nariba mi masada magi imung manungda yamna chawo saithengpi layengnabu hotnabada sel yamna changi nabagi thak nauringida oiragadi lai mathang lanchin khidune stage mari yaukragadi layengbadusu ware selju yamna change laibak thiduna sikhrabasu imung manungdu yamna wahawi hek hogatpo wai maram asina cancer na nabra haina khangdoknaba hotnaba yamna maru oi unsagi cancer breast cancer thabomigi cancer blood cancer thril da naba ngakta khawnau da naba brain da naba makhal yamkhre nupi dadi breast cancer amade angang khawmasina naba cancer asina namna naba thengnari angang khawmasina naba cancer makhal asidi human papilloma virus HPV haina khangnaba mahik asina nahanbani masigi de vaccine lere adubu sahi 13 suraklaba nupi masa singda vaccine asi kapkadabani haibasida yaningdaba khunai kangluk kaya thorakli WHO na khan nungsup Asia gi oina regional strategy for comprehensive cancer prevention and management 2024-2030 semdana cancer laksinanaba kan hotnari laiba khudingda jati gi oiba cancer laksinaba thorang semnaba cancer na nabagi masing khangdoknaba registry semnaba nganna khangdokna laying haungnaba amadi care lobo ngamnaba thorang paikhatnaba kan silli International Atomic Energy Agency amadi International Agency for Research on Cancer ga khusamnaduna WHO na magi member laibak singda mateng pangnaba kan hotnari International Atomic Energy Commission na mai yaibada sijinaba isotope sing phangali radiology gi building sabada su karamna sagadagi haibagi design semduna piri India gi oina Bhaba Atomic Research Center na hospital singda cobalt ki isotope sing phangali Thailand na cancer anywhere haiba thorang amagi makhada cancer na naraba singbu hospital khudingda layengmagi khudongchaba piri India na su district hospital singda day care chemotherapy phanganaba hotnari Bhutan dana cancer registry gi data sijinaduna cancer gi ngakto hongnanaba amadi care longnaba thorang sili Global Initiative for Childhood Cancer gi makhada Myanmar na satellite ki network sijinaduna layengbada khudong chahananaba hotnari Nepal dana angang cancer na naba sing lemna layengnaba tawri Sri Lanka dasu cancer naraba angang singbu layengnaba thorang tawre Malem gi cancer numit haibasina cancer layengbada kaya yamna khumang chawsile kaya yamna phagat hale haibana singbadu miyamda khanghananaba malemgi hakselgi thawdo amu ohenbani jinjakta zarda chaba khaini chaba surup beri thakpa yu ka hena thakpa mapanigi leiraga chaba jinjak singna naraknabagi maram oi hakchang sajel tawdaba sengdaba nungsita sor honba kangbu dasu naraknabagi maram oi hakchanggi arumba hengat handabana khwaidagi phai cancer haibasi launaganba laina natte masi hakchanggi cellsing ka hena chawkholakpa amadi masing yangkholakpadi thokpa laina amani lising ani kunda mi koti amarom malengi ina siki aduna mi yamna sienba laina oirakpanina karamna narakpano kamdongna khangdukani karamna layengani haibasi tangai phadana khangdaba yadaba ama oirare Bharat ki oina su lising ani kuni thoida mi lak 18 hena nauna narakpa thengnakhi senthok lambi watpa imungdadi yamna awaba amani aduna lising ani kun taruki thim asi United by Unique haina thamli lising ani kun manga da su thim asi thamki lairek laisu heiba watpa lairaba laibak singda laina asigi layong nganna khangdokpa ngamdabana ngallingaida laina layeng hobo yabadu ngamhoude aduna awabada awaba oirei maram asina saharda laiba hakselgi maramda khara khangbasingna nganna khangdok hobo ngami changyeng tawbagi khudong chabasu lei khungangi miyoisingna sahar tana test tawnaba lakpada sel yamna changi matam changi aduna nganna yengthok hobagi khudong chaba irei leite hakselgi maramda su khangba khara watna tawi maram asina malemgi
cancer numitna sahar khungang lada ina khunba khaidana cancer gi maramda munna khangminanaba changyeng tawba layengba kari sarga phaba kari sarga phattaba haibadu khangnanabagi tanja ama pi awang nongpokta Mizoram Meghalaya Manipur Arunachal Pradesh Assam amadi Nagaland da cancer nabigi sang wangdaba natte Mizoram da hidak mana yamna chai mahi thai maikhu su thai aduna narak nabigi asawa maram oi Aizol jila dana khwaidagi hena naba thengnai nupa da sada yankhai taret nupi dana sada kunipan hidak mana sijinabadagi oirakpani maram asna cancer na handanabu hotnaba tangai phade ani subada nganna khangdok hongnabu hotnaba yamna maru oi naraga layeng babudi na dringaida na handana raba section bana chungani